Ngamkhei manakta thokkhiba thoudok external aggression oibra oidabra haibadu sengdokfam thoi ayuki matamda Facebook amasung WhatsApp ta kari ipau sing thagatpagi haina check tawrubada nongmai amasung bom angakpa phangna kapagi makholga loinana video footage mayam ama thadorakpa uki thoudok sing atu Kamjong district ki Myanmar ga lonaba Manipur gi namli wangli amasung choro khul sing da thokpani haiba khangba ngamki khunja sing na phongdorakpa amasung video footage aduda namli khulgi kaithel amasung tangkhulgi khul ahum aduda sakhangdaba kharana ayuki pung mari tarakpudagi nongmai amasung bom kapsindor attack sethabata natana yum kayamaru mai chakpa uki nongthelgi matamda Phungyat Assembly constituency ki MLA Leisio Kasingna bom amasung nongmai kapsindor tangkhulgi khulsingde attack tawrak leba kangbu adu Burma da base toba Kuki National Army Burma amasung makoi ga punna setminaba PDF ki kedar singnani haina phongdorakpaga loinana state asida Burma gi laloba singna external aggression chathare haina phongdoki maumi singda wangang kiba MLA Leisio Kasing lengak paibada yauriba N5 ki MLA ni MLA sina India gi laihauda foreign aggression laire haina phongdorakpasi aikoi pumnamakna official oire haina lowgadra natraga maral siribani haiga dawribra haiba wafam ama thoklai KNB haibasi hauzik Manipur da thokliba tangdu laitada ba phibam asida military junta gi kangbuda nongmai kapliba kangbu amani Myanmar maikaida operate tawriba KNB gi kedar singasi Kuki Singaktani aikoi gi India da lairiba Kuki Singa makoi ga khenaba amata laite Saksa yuthak phijet chaksa lisat sajat chap manai makoina Myanmar do operate tawragana KNB aduga Manipur do operate tawragana subnatagi KNF haina Manipur da su tongnabada yawba kangbu adugi mingda thabak tawi madu khanglabasu India gi security force amatana changlakpa thingnanaba honade madugi mahuta makoibu akangnaba matam khara piraga ingna chingna leiba yananaba sinba haibasi miyamna adum khangnei masigi sumathakta KNB gi kangbu asi Myanmar rom dasu NACN IM amadi mahaka punna chanminariba North East ki lalhoba singasu adum unaba yade nongmai kapnei hatnei hairiba mong mato adudi Myanmar gi isu oibanina aikoina maduda khut thingsilaga wangangba kanade hauzik lagi wafamdi Myanmar da base toba lalhoba kangbu aduna Manipur gi lamkhai manungda sangsilaklaga yelomi singda nongmai kapsinduna landabagi thong ama sathaba haibasidi afaba sungnat nate haibasi laingakna khangba chumi Manipur da kangluk ki irang thokiba matamda chief minister oiramba nongthombam birena Manipur da thokliba kangluk ki irang asida external aggression yawi haina phongdok lamba laiki mahakta natana masak naiba India gi miyoi kharana su maitei da attack tawbada foreign militia yawi haina phongdok narki adubo kaina thangda wafam singatu India government gi machina thou haiba yakide tumina namsilaga Kuki amasung maitei gi marakta thokpa kangluk ki irang ni haina phongdoraki adugumna kangluk ki irang aduda suspension of operation tawraga leiribu Kuki armed group sing yawi haibasi kudam sangdam leiribu ngaktani masimangna maram oiraga Manipur gi tampak lamda leiriba miyamna su abrogate taw haina demand tawnaraki adubo central government adi makoina yoklaga thambagira haibadudi khangdre kangluk ki irang aduda makoi yaude haina kanthok thamki aduga maitei singi sawa phananabani haiduna designated camp masing hanthanba masung tampaka naknaba mafam singda leibasing manung hanjanba mafam singda pusin ba haina MOU nauna khuyek pinaraki laingakna tha amada kedar amagi lupali sing taruk piduna thaklaga thamlibasi karigumba matamda makoida kanaba hiram kharada season narabra haibagi wahang phawba leiri asigumba tanja asida Kuki khulai paiba kangbu amana border maya da leiba khun ahumda attack tawrupagi thokdok asi thoklakpani hairiba khun sing asidagi panglap laptaba Assam rifles ki post sing su leiribani nongmai kapagi makolna kilometer kayamrum sandokpa taragasu thoudok aduda general sing adu AR gi personnel singna khudaki oina mayuk nanaba horakide masimang maram oraga tangkhul gi khunja singna maikai adomda leiriba tangkhul singakpi senbinabagi damak Manipur police commando IRB oina thambiu hairakle maitei singna hanadagi hauna para phakraba central force sing adu naga sing amuk makhoida thajaba thamdre haina phongdorakle haujikti tangkhul gi khul sing adu khul ahum adu thadoktuna mafam amada lanjenabagi phibam da leire khunda laitaraga leiramba haibasi mana masing thaba lau singuba amasung sa san loibna jingba sinfam sing painarambani adubo haujikti mathwaidagi henba leitabanina makhoi chenba tabani matang asida panjaningba wafamdi MLA Leisio Kasingna border mayada khundaba tangkhul gi khul ahumda nongmai bom kapsinru landarakiba kangbu atu KNB amasung PDF ki kangbu ni haina phongdorakibaga loinana external aggression ni haikre haiba aikoi pumnamakna khangnare
Haujikti nakai sengnaba ama changi lengak pairiba kangbuna sengdokera natraga India government na sengdorakera haibadudi khangdre adubo handaki attack sing asida foreign aggression yaubra haibadu madi miyamda sengdokfam thoi haijaningi